ꯂꯝꯄꯥꯛꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯀꯣꯒꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯝꯗꯨꯅ ꯁꯦꯜ ꯃꯨꯟꯅꯅꯕ ꯍꯣꯠꯅꯕꯗ ꯄꯤꯌꯨ ꯌꯥꯗꯕꯗꯒꯤ ꯅꯥꯒꯥ ꯃꯤꯁꯝ ꯑꯃ ꯍꯥꯠꯀꯦ ꯇꯧꯔꯝꯂꯦ꯫ ꯀꯣꯒꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯊꯧꯑꯣꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯍꯥꯡ ꯎꯔꯋꯛ ꯆꯤꯐ ꯆꯤꯌꯔꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯀꯣꯒꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯤꯇꯩ ꯈꯛꯇꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯤꯡꯁꯥ ꯌꯥꯏꯗꯝꯕꯒꯤ ꯇꯥꯝꯊꯤꯔꯕ ꯊꯕꯛꯁꯤꯡ ꯆꯠꯊꯔꯛꯄ ꯈꯛꯇ ꯅꯠꯇꯅ ꯂꯤꯌꯥꯡꯃꯥꯏ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯍꯥꯟꯅꯁꯨ ꯚꯤꯂꯦꯖ ꯆꯤꯐ ꯑꯣꯏꯔꯝꯂꯕ ꯍꯩꯔꯥ ꯌꯣꯟꯖꯗꯨꯅ ꯍꯤꯡꯅꯅꯕ ꯍꯣꯠꯅꯖꯕ ꯃꯤꯆꯝ ꯑꯃ ꯂꯨꯄꯥ 100 ꯈꯛ ꯄꯤꯌꯨ ꯍꯥꯏꯅ ꯀꯤꯍꯜꯂꯒ ꯅꯝꯗꯨꯅ ꯃꯨꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯄꯤꯗꯦ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯇꯥꯝꯊꯤꯅ ꯐꯨꯗꯨꯅ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯝꯂꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7 ꯃꯈꯥꯏꯔꯣꯝ ꯇꯥꯔꯛꯄꯗ ꯀꯥꯡꯄꯣꯛꯄꯤ PSꯀꯤ ꯃꯅꯨꯡ ꯆꯟꯕ ꯆꯜꯋꯥ ꯃꯅꯥꯛꯇ ꯊꯣꯛꯈꯤꯕꯅꯤ꯫ ꯍꯥꯟꯅꯅꯕ ꯍꯣꯠꯅꯔꯝꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡ ꯖꯣꯔꯉꯝꯕꯧ ꯀꯧꯏ꯫ ꯃꯍꯥꯛꯅ ꯈꯨꯜꯗꯒꯤ ꯄꯤꯛꯂꯛꯄ ꯂꯐꯣꯏꯁꯤꯡ ꯕꯣꯂꯦꯔꯣ ꯄꯤꯛꯑꯞ ꯚꯦꯟ ꯑꯃꯗ ꯍꯥꯞꯂꯒ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥꯒ ꯂꯣꯏꯅꯅ ꯀꯪꯂꯥ ꯇꯣꯡꯕꯤ ꯇꯥꯟꯅ ꯄꯨꯔꯛꯂꯒ ꯌꯣꯟꯅꯅꯕ ꯂꯥꯛꯄꯅꯤ꯫ ꯑꯥꯏꯗꯤ ꯔꯣꯗꯀꯤ ꯆꯜꯋꯥꯗ ꯍꯧꯖꯤꯛꯅ ꯄꯨꯂꯤꯁ ꯄꯥꯔꯁꯟꯁꯤꯡ ꯂꯩꯇ꯭ꯔꯕ ꯑꯥꯎꯠꯄꯣꯁꯠ ꯑꯃꯒꯤ ꯃꯅꯥꯛꯇ KRAꯅꯤ ꯍꯥꯏꯖꯕ ꯃꯤꯑꯣꯏ ꯑꯅꯤ ꯊꯣꯔꯛꯂꯒ ꯂꯝꯕꯤ ꯑꯗꯨ ꯐꯥꯎꯗꯨꯅ ꯆꯠꯄꯒꯤ ꯂꯨꯄꯥ 100 ꯄꯤꯅꯅꯕ ꯗꯤꯃꯥꯟ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯅꯨꯡꯇꯤꯒꯤ ꯂꯧꯕꯗꯤ ꯆꯨꯝꯗꯦ, ꯅꯣꯡꯃ ꯐꯥꯗꯣꯛꯇꯤ ꯄꯤꯕꯁꯨ ꯌꯥꯎꯏ꯫ ꯏꯝꯐꯥꯜ ꯌꯧꯕꯗ ꯊꯥꯎ ꯈꯛꯇꯗ ꯂꯨꯄꯥ 3,000ꯗꯤ ꯆꯪꯉꯤ ꯍꯥꯏꯗꯨꯅ ꯄꯤꯗꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯔꯛꯂꯕꯗꯤ UNC ꯅꯥꯒꯥ ꯍꯣꯍꯣ ꯑꯃꯗꯤ ꯂꯦꯡꯃꯥꯏ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯅ ꯆꯤꯡꯕꯗ ꯇꯥꯛꯀꯅꯤ ꯍꯥꯏꯔꯨꯕꯗꯒꯤ ꯃꯉꯣꯟꯗ ꯃꯃꯤꯠ ꯈꯪꯗꯅ ꯏ ꯇꯥꯕ ꯃꯈꯩ ꯐꯨꯕ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯉꯁꯤ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯂꯗꯨꯅ KRAꯅ ꯆꯍꯤꯒꯤ ꯇꯦꯛꯁ ꯑꯣꯏꯅ ꯂꯨꯄꯥ 3,000, UKLFꯅꯁꯨ ꯂꯨꯄꯥ 2,000 ꯂꯧꯏ꯫ ꯃꯔꯝ ꯑꯁꯤꯅ ID ꯔꯣꯗꯇ ꯅꯥꯒꯥꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯤ ꯍꯥꯏꯅ ꯅꯥꯒꯥ ꯕꯣꯗꯤꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯂꯥꯏꯡꯂꯣꯡ ꯈꯨꯜꯒꯤ ꯆꯤꯌꯔꯃꯦꯟ ꯆꯦꯟꯗꯤꯌꯥꯕꯧ ꯀꯥꯂꯦꯡꯗꯨꯁꯨ ꯌꯥꯎꯈꯤ꯫ ꯃꯍꯥꯛꯅꯁꯨ ꯊꯧꯑꯣꯡ ꯑꯁꯤ ꯀꯨꯀꯤꯁꯤꯡꯅ ꯏꯔꯥꯡ ꯅꯤꯔꯛꯄꯅꯤ ꯍꯥꯏꯅ ꯂꯧꯏ ꯍꯥꯏꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯥꯏꯊꯤꯔꯒꯗꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯈꯣꯡꯐꯝ ꯍꯟꯗ꯭ꯔꯤ, ꯃꯐꯝ 3ꯗ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ, ꯑꯃꯗ ꯁꯣꯛꯈꯤꯗ꯭ꯔꯦ꯫ ꯊꯦꯡꯈꯥꯡ ꯈꯔꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯇꯧꯔꯛꯄ ꯅꯤꯡꯉꯥꯏ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯅ ꯃꯅꯥꯗ ꯍꯥꯞꯂꯛꯇꯕꯗꯒꯤ ꯃꯥꯏꯊꯤꯕ ꯍꯧꯔꯛꯂꯕ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯤꯗꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯠ ꯊꯥꯔꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯔꯛꯄꯗ ꯌꯥꯏꯉꯪꯄꯣꯛꯄꯤ PSꯀꯤ ꯑꯋꯥꯡꯗ ꯂꯩꯕ ꯁꯅꯥꯁꯥꯕꯤ ꯃꯤꯇꯩ ꯈꯨꯜꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ ꯑꯦꯔꯤꯌꯥꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯤꯇꯩ ꯑꯃꯠꯇ ꯁꯣꯛꯈꯤꯗꯕꯇ ꯅꯠꯇꯅ ꯈꯨꯠ ꯍꯟꯈꯤꯗꯦ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6 ꯈꯔ ꯍꯦꯜꯂꯛꯄꯗꯅ ꯃꯣꯏꯔꯥꯡ PSꯀꯤ ꯐꯨꯋꯥꯂꯥ ꯃꯅꯤꯡꯗꯁꯨ ꯃꯤꯇꯩ ꯈꯨꯜ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯈꯨꯜ ꯉꯥꯛꯂꯤꯕꯁꯤꯡꯅꯁꯨ ꯍꯟꯗꯨꯅ ꯀꯥꯞꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯇꯩ ꯑꯃꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯗꯦ꯫ ꯉꯔꯥꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡꯗꯅ ꯅꯔꯥꯟ ꯁꯩꯅ ꯃꯅꯤꯡꯗꯁꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯀꯥꯏꯍꯧꯔꯛꯄꯗꯒꯤ ꯈꯨꯜ ꯉꯥꯛꯂꯤꯕꯁꯤꯡꯅꯁꯨ ꯍꯟꯗꯨꯅ ꯈꯨꯠ ꯊꯣꯛꯅꯈꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7 ꯇꯥꯔꯛꯄꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯑꯣꯏꯒꯅꯤ ꯆꯤꯡꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁꯀꯤ ꯃꯅꯨꯡ ꯆꯟꯕ ꯑꯣꯛꯁꯣꯡꯕꯨ ꯑꯃꯁꯨꯡ ꯇꯣꯡꯂꯥꯎꯕꯤꯒꯤ ꯇꯥꯏꯅꯕ ꯃꯐꯝ ꯑꯃꯗ ꯂꯣꯀꯦꯜ ꯃꯦꯗ ꯕꯣꯝ ꯑꯃ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯕꯁꯨ ꯄꯣꯈꯥꯏꯗꯕꯅ ꯃꯤꯇꯩ ꯑꯃꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯗꯦ꯫ ꯀꯨꯀꯤꯁꯤꯡꯅ ꯃꯤꯇꯩꯁꯤꯡꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯂꯩꯁꯤꯜꯂꯕ ꯐꯥꯎꯕꯗ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯀꯟꯚꯤꯅꯔ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯀꯨꯀꯤꯁꯤꯡꯒꯤ ꯌꯨꯝꯗ ꯃꯤꯇꯩꯁꯤꯡꯅ ꯆꯪꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗꯗꯤ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯑꯊꯤꯡꯕ ꯄꯤꯗꯨꯅ ꯆꯪꯍꯟꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯏꯀꯧ ꯑꯃꯗꯤ ꯁꯥꯗꯨ ꯌꯦꯡꯈꯨꯃꯥꯟꯗ ꯂꯩꯕ ꯃꯤꯇꯩꯁꯤꯡꯒꯤ ꯌꯨꯝꯁꯤꯡꯗꯗꯤ ꯀꯨꯀꯤꯁꯤꯡꯅ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯂꯩꯉꯥꯛꯅ ꯀꯔꯤꯒꯨꯝꯕ ꯃꯈꯜꯒꯤ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯇꯅ ꯂꯩꯔꯤꯕꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯑꯦꯄꯦꯛꯁ ꯀꯃꯤꯇꯤ ꯑꯣꯐ ꯚꯤꯛꯇꯤꯝ ꯚꯤꯂꯦꯖꯦꯁ ꯏꯀꯧ ꯁꯥꯗꯨ ꯌꯦꯡꯈꯨꯃꯥꯟ ꯂꯩꯇꯥꯟ ꯄꯣꯛꯄꯤ ꯃꯥꯏꯔꯦꯟꯄꯥꯠ ꯗꯣꯂꯥꯏ ꯊꯥꯏꯕꯤꯒꯤ ꯀꯟꯚꯤꯅꯔ ꯀꯣꯏꯖꯝ ꯁꯔꯠ ꯃꯤꯇꯩꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯕꯥꯕꯨꯄꯨꯔꯥꯗ ꯂꯩꯕ ꯈꯨꯟꯗ꯭ꯔꯥꯛꯄꯝ AC ꯑꯁꯤꯒꯤ MLA TS ꯂꯣꯀꯦꯁꯣꯔꯒꯤ ꯀ꯭ꯋꯥꯔꯇꯔꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ꯫ ꯒꯚꯔꯟꯃꯦꯟꯠꯅ ꯁꯥꯗꯨꯅ ꯊꯝꯂꯤꯕ ꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁꯤꯡ ꯑꯁꯤꯗ ꯃꯤꯑꯣꯏ ꯈꯔ ꯍꯣꯡꯖꯤꯟꯕ ꯌꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯤ ꯁꯖꯤꯋꯥ ꯖꯦꯜ ꯃꯅꯥꯛꯇ ꯁꯥꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯗ ꯂꯩꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯄꯣꯛꯐꯝ ꯑꯣꯏꯔꯤꯕ ꯌꯨꯝ ꯃꯅꯥꯛ ꯅꯛꯅ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯁꯥꯕꯤꯌꯨ꯫ ꯃꯥꯒꯦꯡ ꯗꯣꯂꯥꯏꯇꯦꯝꯕꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯃꯅꯨꯡꯗ ꯁꯥꯕꯤꯌꯨ꯫ ꯐꯥꯎꯒꯥꯛꯆꯧ ꯏꯈꯥꯏꯗ ꯊꯣꯝꯖꯤꯟꯕꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯃꯃꯥꯁꯤꯡ꯫ ꯐꯥꯎꯒꯥꯛꯆꯧ ꯏꯈꯥꯏꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯊꯝꯖꯤꯜꯂꯛꯂꯤꯕ ꯕꯦꯔꯤꯀꯦꯗꯁꯤꯡ ꯂꯧꯊꯣꯛꯅꯅꯕ ꯂꯩꯉꯥꯛꯇ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯂꯧꯊꯣꯔꯛꯇꯕꯗꯒꯤ ꯍꯌꯦꯡ ꯑꯌꯨꯛ ꯀꯣꯀꯣꯏꯃꯤꯅ ꯁꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯣꯝꯖꯤꯟꯗꯨꯅ ꯕꯦꯔꯤꯀꯦꯗꯁꯤꯡ ꯇꯥꯛꯊꯣꯛꯅꯅꯕꯒꯤ ꯈꯣꯡꯖꯪꯗ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯏꯃꯥꯁꯤꯡꯅ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ꯫ ꯂꯝꯐꯦꯜꯗ ꯂꯩꯕ UCMꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯀꯣꯀꯣꯃꯤꯒꯤ ꯏꯃꯥꯁꯤꯡ ꯀꯟꯚꯦꯅꯔ Y ꯂꯥꯏꯔꯤꯛ ꯂꯩꯃꯟ ꯍꯥꯏ ꯐꯥꯎꯒꯥꯛꯆꯧ ꯏꯈꯥꯏꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯕꯦꯔꯤꯀꯦꯗ ꯈꯥꯖꯤꯟꯕꯅ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯌꯥꯎꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯔꯝ ꯑꯁꯤꯅ ꯕꯦꯔꯤꯀꯦꯗꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯇꯛꯅꯔꯛꯄꯅꯤ꯫
Nakalabarumda Susanpur gi Joint Students Body na Bomsing Bokhai Handuna Taram no Okan Harakle Ngasino midang Pankibo Susanpur gi Joint Students Body ni Arib Susanpur da Headquarter of Federation of GSO ISSA KSO KSU KZP MSO MZP SSPP DCSA TSB Zilai ZSF Amazon ZSP ki Department of Information and Publicity Tadoropa Serolamada Hayang Goko Minat Torbung Kulda Sansin Gani Hana Taurang Libasi Lakadori Musing Aduna Haukiba Sayul Sing the Taukiba Sing Taning Weba Tabak Sing Aduki Namakta Bom Kaya Pokai Duna Taramno Okani Hana Fondora Kre Serola Sanhai Koko Mina Zinkuki Mizo Zaumi Amasung Bita ki Territory Aniki Marakta Santran Security Forcing na Hauzik Laiduna Buffer Zone Weriba Mafam Lans Latuna Torbung Pawa Sangselakani Haba Pau Tari Hari Masila Ikuna Kangan Inglibadi Hauzik Kangbai Loklaifai Kauzabung Bunglon Folzang Gothon Hoisanbung Somdo Molhoi Molngak Laika Kauzabung Singfai Lonfai Gelzang Ilfainom Laisanbung Molfai Tampak Yauna Buffer Zone Ge Paring the Lady Village Volunteers in the Sansilaka Yambo Kaurang Nangari Amasong I heard it at the Lang Lak Topa Musing Asiputaramna or another Taurang Towning Haidi Marimas in the Sansilaka Singbo Punsi Supagi and the Taramno Okpagaloidana Mahuena Toki Patabak Sing Kitamata Chapchan Utkani Haidi Makatarakva Atop Pauda Sakhauda Kati Yoram Badaginupi Amana Compensation P. Protest Organic Hina Warning Tokre Kerala gi Kozhikode Laiba Government Medical College Hospital MCS the Tokiva Analai Kitabak the Tausa the Badagi Case some of the victim K Arsinanam Haki sit in protest cancel Tokiba Madong Namikani Leragasi Market Protest Aduba Sogoliba Action Council Lupa Million Magaki Compensation Magwanda Pina the Padiman Tauhe Ngasinuntil Kozhikode Pamising the Wangang Laduna Arsinana Fongtokibda State Health Minister Bina Zos na matam punamakta mahakidamagta government na liebli hana fongdokto na laki. Hauzik police na Thomjinbada Kozhikode ki Medical College Hostel aduda ayaki sakhawta kati hapsilam ki habise khangle loinana aran batawva staff adusu masa khangle. Sahi kaya ayakna waraki bagi damakta government ayonda compensation pigadabani harsina ba sawgotuna laki ba action committee ki member amana fongdokibada Justice Pangana Bakita Maktasa Taripa Portising Aujusu Loiba Laitre Committee Atopa member Amana Haribadi State Government September Taragamato Auzuki Assembly Sanadu Sataba Outring Gimamanga Magi Compensation Adu Sanction Todaba Tarabadi Tasiki Taragumda Iquina Secretariat Mamanga Portis Sataragani Case Aduga Marit Edana Kozhikode Medical College Police na Kozhikode Laiva Kodamada Sarset Amasabet Taukipamatong How give a thousand meter in no power from adult loud or kibane. Sarsit Aduda Matauda Tausada Pani Hypa, gynecologist and Amazon nurse and Maming Supanke. Are with the contents in a Sikimar Pipa Paukara Asiba Paudam Zariba. Maribolocal YouTube channel Asedagi Young Beriba Punama Patagasari. Channel is Adam the Kana Badi. Subscribe to Wheat Business, subscribe to Vitamarina. Like in the share to Vasuka Vikanupnamapo, Amakana Tagasari.